LAAN SHOK-HALLABA Iranda Panduna Leiramba India Macha Chani Marifunithoi Puba Akhannaba flight ama Ngasi New Delhi da TEKTA KAIDANA Thunglakhre HOUJIK PHAOBADA Irandagi India Macha LISHING Aniga Chanipan Yankhainipan PUTHORAK-KHRE Ministry of External Affairs na X ta thakalakpa post amana hai Operation Sindhugi Saruk ama oina India Macha Chani Marifunithoi adu Masatagi Delhi tamna Ngasi purakhibane Masi tharaga Irandagi asoi angam yaudana India da PUTHORAK-KHIBA Punba India Macha LISHING Aniga Chanipan Yankhainipan Sukhre Panba Yabadi India na chathariba Operation Sindhu asi Iran amasung Israel anigi marakta akanba LAAN soknaringai matamdagi haurakkhibane adum oinamak Leibak ani asigi marakta ceasefire gi yanaba purakhibadagi ungkhatnarambagi chang adu kharamakhay hantharakhibane Government of India gi thausil makhada TEKTA KAIDANA India yaukraba singna Government of India amasung Iran da leiriba Indian Embassy da thagatpa phongdoknarakli